Lakhipuronline puthokchaba Mars ki tang kuntra yumsakaisha numit ki Khomjinba Pao tabirase. Ahanbada maruiba Pao ngarang leibak pokpa numittagi Silchar Tarapur rail station ga thangnaba railway ki phangpham thokpa lamgi dhamak tak thokpa hokre. Chayet naduna lakhiba Assam amadi Meghalaya gi ngamkhai gi matangda yanachi ama ngarang New Delhi da khudyak pinakre. Jiribam gi boundary gi matangda numit marini gi manungda thangandrabadi JDO na akanba khongjang changsilagani haikre. Mixed martial arts sanaroi Laisram Surbala Debina Gama World Championship da sanagi medal laurakre amasung Tripura gi Durgapur School Lampakta Basanta Utsav pangthokre. Haujik mapungoiba pau tabirasi. Kasar District Administration amadi rail loisangi apunba khongjang ki makhada ngarang leibak pokpa numitagi Silchar Tarapur rail station ga thangnaba railway gi phangpham thokpa lamgi damak takthokpa hokre. Hiram asigi matangda hairiba mafamsing asida rail loisangi baigedagi tha ama makhairom gi mamangdagi notice piduna khangankrabani hairi. Khongjang asina maram oiraga rail loisangi phangpham thokpa lam bigha manga amukhana phanglagani hairi. Chahi yankai hena chayet na duna lakiba Assam amadi Meghalaya gi ngamkhai gi matangda yanache amangarang New Delhi da nakalani gi marakta khudyak pinakre. Home Minister Amit Shah gi mangda rajya ni gi marakta yanache adu khudyak pinakibani. Numidasi awang nongpoki oiba puwari gi maruiba tangkak amani haina thoromaduda Amit Shah na phongdokhi. Pradhan Mantri Narendra Modi gi lamjing makhada lamdamasida santi chakhotpa amadi furup singi marakta chanabi ngaktuna thamnanaba honaduna lakli. Rajya ani ki marakta chayet naduna lairamba mafam 12 gi manungda mafam 3 ki yanaba porakhibani. Kilometer chaniga kunmathoi leiba mafamda kilometer chaniga kun onba tarabadi Jiribam asi kilometer amakhakna Jiribam district oiba yabra haina Jiribam district ki Babuparada leiba Jiri Development Organization gi office ta ngarang leibak pokpa numitta pangthokiba paumisinga unaba amada JDO gi president N Sadananda Meiteina paumisinga phongdokre. Mahakna makha taraduna masi Manipur gi CM NHIDCL amadi district anigi DC na wakhal tabibaga loinana hairiba Jiribam yawba portion 7 asi sanction tawkibra natraga tawdribra haiba waphamasi numit marini gi manungda miyamda khangangadabani haiki. Natrabadi JDO na Jiribam praja khudingmaka khut samnaraga April gi tang 3 dagi akanba khongjang kaya changsilagani haina JDO gi president N Sadananda Meiteina phongdokre haina Jiri News Network tagi phangba pawasina hairi. Haiba bhawbagi natragna sanction kaya praja gi dumukta laage haibagi pochi bhawbada akoina hojik bhawbada khangba ngamdre aduna thoidok endona hojik laiba lambi sina makhoina ahanbada aina yamna hena nungai jadribadi matamda daida akoi 2015 dani moina akoi gi masigi lambi se moina ole haina moina claim tawribase 2015 dani 2015 da moina Tamenglong district na kilometer chani ga kun bawase moina ole na claim tawi haibagi report sine koina phangjari base source sine koina phangjari base kilometer chani ga kun si moina on batar badi Imphal to Jiribam si kilometer chani ga kun ma thoi leibada chani ga kun on batar badi only 1 kilometer khak Jiribam oiraga koi Jiribam district oi be yaribra masi bhawa khangdaba Tamenglong district ki daita puri banena leramba Armstrong na Magi matam sida hekta pangon ta onsalaga pangi de isalaga NSIDCL na hekta logadra maramaduna aina masi mari lenaba authority singda mapungaina honorable koi CM sahab aduga NSIDCL aduga district animaki administration gi lusingbo biriba DC sahab sing punamakna wakhan tabibaga loinana hairiba Jiribam yawba portion 7 ase masi sanction tawgrabra tawgribra haibasi aikoida ngasidagina numit marini ase masigi manungda fatana khangan bigadabani mayek sengna khangan bigadabani aduga loina khangan bidaba tarbadi magi daite yawdabgi thawong ase sum tawduna leiba tarbadi Jiribam gi praja aikoi punamak leibiriba aikoi national highway gi nageta tajariba club organization sing praja sing asidana tana
होल जिरीबाम की डिस्ट्रिक्ट की प्रजा कोई पुनमंगना जॉइनली खुसम नजरगा जिरी डेवलपमेंट ऑर्गेनाइजेशन ना मथंगी नुमित कोई तारीख अहुम मसीदगी अंगप मौंगदा अकीब मौंगदा मियाम नोंतो उद्रिब मौंगदा अचौब खोंजंग क्या चंगसलकनी हाइबसे आई मियाम की मिहुत छिंजरगा अहान ngasi प्रेस मीडिया की खुतांगदा आई खंजे भारत की मिक्स मार्शल आर्ट्स सानारोय लाइस्रम सुरबला देबिना ग्लोबल एसोसिएशन ऑफ मार्शल आर्ट्स गामा वर्ल्ड चैंपियनशिप ता सनागी मेडल लौरखरे भारत की ओइनदी मना सिफंगबा सुरबला ना यान हान बने नेदरलैंड की कोनुंग आम्स्टरडाम दा मार्च की तांग 19 दा सनाकीबा चैंपियनशिप असिदा मणिपुर की थौबाल जिला की खांगाबोक सोरोक वांगमदगी लाइस्रम सुरबलाना कजाकिस्तान की तोमरिस जुसुपाबो माइथिबा पीखी खांगनजबा अमा हौखिबा मार्च की तांग 19 युमसा कैसे नुमिता मनुंग मतम चादना लेखिद्रबा ओजा नोंथोंबम रूपमोहन सिंहगी थवाई मिरेलना ताइबंग मपुगी लेकोलदा इंगना चिकना लेरुनबगिदमक लागलिबा अप्रैल की तांग मरी सजीबु थागी हुमनी पानबा निंगथौ काबा नुमिता श्राद्ध कर्मगा लोइनना हई कच्चबगी थौरम कोंथौ लेकाई श्रीपार्द पांथोकलगनी हाइरिबा थौरम असिदा लेखिद्रबा ओजा असिगी मरुप मपांग सिंगना सरुप याबिननबा इमुंग मनुंगी माइकैदगी फोंदोरगले त्रिपुरा लेंगा की इन्फॉर्मेशन अमदी कल्चरल अफेयर्स लोइनना दुकली पंचायत समिति अनिना नारायण खमेर मैतै खुंजा सिंगी मतेंग लौरगा चही खुदिंगी ओइना पांथोक्तुना लाकपा डोल पूर्णिमा गमरी लेनना नारायण खमेर की दुर्गापुर स्कूल लंपाक्ता बसंत उत्सव पांथोखरे थौरम अदु त्रिपुरा की डेप्यूटी चीफ मिनिस्टर जिष्णु देव बर्मना मैरा चुखतुना हौदोकपिखि थौरम अदुदा कोऑपरेटिव मिनिस्टर राम प्रसाद पालना चीफ गेस्ट ओइखि दुकली पंचायत की प्रधान अजय दास जिला परिषद मेंबर बुलन साहा चौमुनी बाजार प्रधान मानिक सरकार सकनाइरबा कल्चरल एक्टिविस्ट लांगोंजम बोरोदा कांतना चिंबा मियोय सिंगना थौरमदा सरुक याखि थौरम असिदा सिपाही जला डिस्ट्रिक्ट की मनुंग चन्ना लेबा नारायण खमर अमसुंग खोवाई डिस्ट्रिक्ट की गौरनगर मैतै होली पलासु सरुक याखि आरोइबदा मरोइबा पाव अमुखन्ना ngarang leiba pokpa namittagi silchar tarapur rail station ga thangnaba railway gi phangpham thokpa lamgi damak tak thokpa hokre chayet naduna lakhiba asam amadi meghaloi gi ngamkhai gi matangda yanachi ama ngarang new delhi da khudiek pinakre jiribam gi boundary gi matangda numit marini gi manungda khangandrabadi jdo na akanba khongjang changsilagani haikre mixed martial arts sanaroi laisram surbala debina गामा वर्ल्ड चैंपियनशिप ता सनागी मेडल लौरखरे अमसुंग त्रिपुरा की दुर्गापुर स्कूल लंपाक्ता बसंत उत्सव पांथोखरे लखीपुर ऑनलाइन यूट्यूब चैनल की खोमजिनबा पाव संदोकचबा ngasi gi oinadi matang asida loijare।